ꯑꯩꯒꯤ ꯃꯤꯡ Yohen Longjam ꯀꯧꯏ ꯑꯩꯒꯤ ꯄꯣꯛꯄꯤꯔꯤꯕ ꯄꯥꯒꯤ ꯃꯤꯡꯅ Longjam Wilbert Singh ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡꯅ Longjam Lakshmi Devi ꯑꯩꯁꯦ ꯀꯥꯎꯟꯁꯤꯜꯗ ꯐꯥꯔꯁ ꯄꯣꯖꯤꯁꯟꯃꯛ ꯂꯥꯛꯅꯦꯗꯤ ꯊꯥꯖꯗꯦ ꯑꯦꯛꯁꯄꯦꯛ ꯐꯖꯅ ꯇꯧꯗꯦ ꯍꯥꯟꯅ ꯑꯗꯣ ꯃꯥꯔꯛ ꯋꯥꯡꯉꯛꯀꯅꯤ ꯄꯣꯖꯤꯁꯟ ꯑꯗꯨꯝ ꯋꯥꯡꯅ ꯂꯥꯛꯀꯅꯤꯗꯤ ꯈꯟꯖꯕꯅꯦ ꯑꯗꯣ ꯐꯥꯔꯁ ꯂꯥꯛꯄꯁꯤꯗ ꯌꯥꯝ ꯍꯔꯥꯎꯖꯩ ꯇ꯭ꯌꯨꯁꯟ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅꯗꯤ ꯗꯥꯏꯔꯦꯛ ꯆꯠꯆꯔꯛꯇꯦ ꯑꯗꯨꯝ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯁꯤꯡꯗꯣ ꯑꯗꯨꯝ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯋꯥꯔ ꯂꯣꯏꯔꯒ ꯔꯤꯃꯤꯗꯤꯌꯦꯜ ꯀ꯭ꯂꯥꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯀꯃꯤꯇꯤꯁꯤꯡꯅ ꯔꯤꯃꯤꯗꯤꯌꯦꯜ ꯀ꯭ꯂꯥꯁ ꯑꯃ ꯇꯧꯏ ꯃꯗꯨꯗ ꯑꯩꯒꯤ ꯈꯪꯗꯕ ꯈꯣꯠꯇꯕ ꯗꯥꯎꯠ ꯀꯩꯀꯥꯗꯣ ꯑꯗꯨꯝ ꯀ꯭ꯂꯤꯌꯔ ꯇꯧꯕꯤ ꯑꯗꯨꯅ ꯑꯗꯨꯝ ꯏꯅꯐ ꯑꯣꯏ ꯑꯩ ꯅꯣꯡꯃꯗ ꯑꯗꯨꯝ ꯔꯤꯒꯨꯂꯔꯂꯤ 3 to 5ꯇꯤ ꯑꯗꯨꯝ ꯄꯥꯏ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯀꯥꯟꯗꯅ ꯈꯔ ꯍꯦꯟꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠꯇꯤ ꯑꯩꯒꯤ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯀ꯭ꯂꯥꯁ 11 12ꯇꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯗ ꯄꯤꯅꯤꯡꯉꯤ ꯃꯈꯣꯏꯅ ꯑꯩ ꯂꯥꯏꯔꯤꯛ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤꯕꯗ ꯅꯠꯇꯅ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯅꯕ ꯃꯣꯇꯤꯚꯦꯁꯟ ꯑꯃꯗꯤ ꯑꯦꯗꯚꯥꯏꯁ ꯀꯌꯥꯁꯨ ꯑꯃꯁꯨ ꯄꯤꯕꯤ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯐꯕ ꯑꯃꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯒ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯀꯤ ꯂꯥꯏꯟꯗ ꯆꯪꯉꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯀꯤ ꯂꯥꯏꯟꯗ ꯆꯪꯉꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯐꯪꯉꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯗꯨꯝ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯂꯦꯞꯇ ꯑꯗꯨꯝ ꯄꯥꯕ ꯑꯗꯨꯅ ꯑꯗꯨꯝ ꯏꯔꯥꯡꯁꯤꯅꯗꯤ ꯑꯩꯒꯤ ꯈꯪꯗ ꯈꯣꯠꯇꯕ ꯀꯩꯀꯥ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯗ ꯀꯩꯅꯣꯝ ꯗꯥꯎꯠꯒꯨꯝꯕ ꯍꯪꯅꯤꯡꯕ ꯃꯇꯝꯗꯕꯨꯗꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯄꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯂꯥꯁ 10ꯗꯤ ꯑꯩ ꯔꯥꯝꯀ꯭ꯔꯤꯁꯅ ꯃꯤꯁꯟꯗ ꯑꯩ CBSEꯗꯒꯤ ꯄꯥꯁ ꯇꯧꯔꯛꯄꯅꯤ ꯑꯗꯨꯗ 98.2 ꯆꯠꯆꯩ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯀꯩꯀꯥ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝ ꯊꯤꯡꯖꯤꯟꯕꯅ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯗꯣ ꯃꯌꯥꯝ ꯍꯟꯊꯍꯜꯂꯛꯑꯦ ꯑꯗꯨꯅ ꯏꯔꯥꯡꯁꯤ ꯌꯥꯝ ꯊꯨꯅ ꯐꯔꯒꯗꯤ ꯍꯦꯟꯅ ꯂꯩꯕꯥꯛꯁꯦ ꯑꯐꯕ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯔꯛꯀꯅꯤꯅ ꯈꯟꯖꯩ ꯂꯩꯕꯥꯛꯀꯤꯁꯨ ꯑꯗꯨꯝ ꯊꯣꯛꯇ ꯌꯥꯗꯕꯅ ꯗꯔꯀꯥꯔꯕꯨꯗꯤ ꯑꯣꯏ ꯑꯗꯣ ꯏꯁꯥꯒꯤ ꯍꯥꯟꯅꯗꯤ ꯄꯥꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯄꯥꯔꯒ ꯍꯣꯠꯅꯒꯗꯧꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯃꯨꯛ ꯍꯣꯠꯅꯔꯛꯀꯗꯧꯅꯤ